Manipur Top Channel digi video amta update tawjage ngasi ayuk phongbasi phongna January gi tang 10 da Standard Robert Higher Secondary School matam suppagi thingzile Standard Robert English Higher Secondary School da class 7 tamlibi mahairoi nupi masa ama laikhidaba thawdo adugi matangda ngasi phawba KCP MJC na kupna thigatuna lakli adum oinama thokliba thawdo asida haksin na chenariba singbu party na kaidonungda tumina laithokloi haina loop asigi Department of Publicity and Propaganda ningthe mangang na thadorok pasarul amana hairi sarul asina makata na hairi bana thawdo asiga mari leinana atopa party kharana athingba thamle haina lakthokiba aduga mari leinana loop asina thawdo asigi matangda phong na thoktuna saruk yakhidabane adubu thawdo asigi matangna ngasi phawba leptuna thigatuna lakli thamkiba athingba adugi manungda makhoi masel marakta sayenaba kya lakpana maram oiraga miyamda hena samamnaba hena pokpada natana thokliba thawdo asigi miyamna pamliba justice ki on tainaba lambida satkigadra haina singnaba hena laibadagi loop asina school asida matam suppagi oina thingnabagi warep asi lorakpane misi asigi justice phangnabagi dama khongjang loi kyana khongjang changsinbada apanba laigadra haina miyam khangna misi asigi matangda thijilli haina lakhokhidabane school asida handak thokliba thawdo asina ahanba natte mamangnasu thawdo anirak thokhiba laire haisi miyamnasu hena khangnarabane tungdasu sidagi hena tamthiba thawdo wathok kya tholakloi hainingai leite maram asina school asibu matam suppagi thingbada hauji school asigi lairiba parents amari guardian association sing All Manipur Private School Welfare Association asu miyamgi apamagi matung ina lupna lorakpo warep asida sapsaba thawdang lorokadabani loinana miyamgi mayokta lairoidabani kariguma miyam amadi party gi mayokta lepa tarabadi maduda tholakpa apapatagi seksak punama school authority parents guardian association amadi All Manipur Private School Welfare Association na pugodabani school asida mahai tamliba mahairoi singbu anauba session horakpa asida makhoigi academic ta kaidanaba atopa school singda hongdokhinaba appeal tawri hainasu paw sina makhatana phungdorakli. Thank you.